Hai ma'am, ngasiꯗꯤ ꯁꯨꯇꯤꯅꯤꯅ ꯁꯒꯣꯜ ꯍꯋꯥꯏꯒ ꯄꯥꯟꯒ ꯀꯩꯅꯣ ꯇꯧꯔꯦ ꯎꯇꯤ ꯊꯣꯡꯉꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ. ꯑꯁꯤꯗꯤ ꯃꯇꯝ ꯈꯔ ꯂꯩꯕꯅꯤꯅ ꯁꯒꯣꯜ ꯍꯋꯥꯏꯒ ꯄꯥꯟꯒꯁꯦ ꯊꯣꯡꯉꯦ. ꯀꯨꯏꯔꯦ ꯆꯥꯗꯕ ꯎꯇꯤ ꯊꯣꯡꯕꯁꯦ ꯆꯥꯅꯤꯡꯉꯦꯅ ꯑꯩꯅ ꯎꯇꯤꯁꯦ ꯊꯣꯡꯉꯦ. ꯁꯒꯣꯜ ꯍꯋꯥꯏ ꯎꯇꯤꯒꯁꯦ ꯃꯤꯗꯤ ꯀꯌꯥ ꯄꯥꯝꯅꯗꯦ, ꯑꯩꯗꯤ ꯎꯇꯤ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯁꯨꯇꯤꯒ ꯑꯣꯏꯕꯁꯤꯗ. ꯁꯤꯁꯦ ꯆꯥꯔꯒ ꯇꯨꯝꯃꯗꯤ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯋꯦꯗꯔꯁꯤꯁꯨ ꯀꯩꯅꯣ ꯌꯥꯝ ꯇꯧꯋꯦ. ꯅꯣꯡꯁꯦ ꯑꯃꯨꯛ ꯅꯨꯡꯁꯥꯃꯨꯛ ꯁꯥꯏ ꯑꯗꯒꯤ ꯅꯣꯡ ꯑꯃꯨꯛ ꯃꯪꯉꯤ. ꯑꯗꯨꯅ ꯁꯨꯇꯤꯒ ꯂꯩꯕꯅꯤ ꯁꯤꯁꯦ ꯈꯔ ꯆꯥꯁꯤꯜꯂꯒ ꯐꯖꯅ ꯇꯨꯝꯕ ꯑꯗꯨꯅ ꯕꯦꯁ. ꯃꯍꯥꯎ ꯌꯦꯡꯖꯔꯛꯀꯦ ꯁꯤꯒꯤ ꯄꯥꯟꯒꯤ ꯀꯩꯅꯣꯁꯦ. ꯄꯥꯟꯗꯤ ꯆꯥꯗꯕꯗꯤ ꯀꯨꯏꯔꯦ. ꯄꯥꯟꯒ ꯍꯋꯥꯏꯖꯥꯔꯒ ꯊꯣꯡꯕꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦ. ꯑꯗꯣ ꯑꯩꯅ ꯅꯣꯡꯃ ꯍꯋꯥꯏꯖꯥꯔ ꯊꯣꯡꯕ ꯃꯤ ꯉꯥꯎꯔ ꯆꯦꯟꯗꯅ ꯍꯋꯥꯏꯖꯥꯔ ꯃꯅꯝꯗꯣ ꯇꯥꯕꯗ. ꯑꯗꯩ ꯍꯋꯥꯏꯖꯥꯔꯒ ꯂꯣꯏ ꯂꯪꯊꯣꯛꯈ꯭ꯔꯦ. ꯊꯣꯡꯉꯔꯣꯏꯅ ꯃꯅꯝꯗꯣ ꯃꯤ ꯈꯠꯅꯔꯝꯗ꯭ꯔꯣꯕ ꯁꯤꯗ. ꯍꯥꯎꯋꯦ ꯄꯥꯟ ꯊꯣꯡꯕꯁꯦ. ꯁꯤꯒꯤ ꯄꯥꯟꯁꯦ ꯊꯣꯠ 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 ꯂꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯟꯅ ꯃꯨꯜꯍꯜꯂꯒ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯗꯨꯒꯤ ꯃꯍꯥꯎ ꯐꯪꯉꯦ. ꯍꯥꯎꯋꯦ. ꯍꯥꯎꯋꯦ ꯎꯇꯤꯁꯦ ꯀꯨꯏꯅ ꯆꯥꯊꯣꯛꯇꯕꯩ ꯈꯪꯗꯦ ꯌꯥꯝ ꯍꯥꯎꯋꯦ. ꯂꯩꯇ꯭ꯔꯦ ꯍꯥꯎꯕꯗ. ꯈꯨꯍꯥꯎ ꯑꯃ. ꯁꯦꯇꯔꯗꯦ ꯊꯥꯡꯖꯒ ꯅꯣꯡꯃꯥꯏꯖꯤꯡꯒꯗꯤ ꯈꯔ ꯈꯔ ꯁꯨꯇꯤ ꯐꯪꯉꯦ. ꯑꯗꯨꯅ ꯊꯣꯡꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯩ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯌꯥꯗꯦ. ꯁꯦꯇꯔꯗꯦꯒ ꯁꯟꯗꯦꯒꯗ ꯑꯩꯅ ꯃꯩꯇꯩꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯊꯣꯡꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯩ. ꯁꯦꯇꯔꯗꯦꯒ ꯁꯟꯗꯦꯒ ꯊꯥꯡꯖꯒ ꯅꯣꯡꯃꯥꯏꯖꯤꯡꯒꯁꯦ ꯑꯗꯨꯒ ꯑꯞꯂꯣꯗ ꯇꯧꯕ. ꯑꯇꯣꯞꯄ ꯋꯥꯔꯀꯤꯡ ꯗꯦ ꯃꯇꯝꯗꯗꯤ ꯃꯇꯝ ꯌꯥꯝ ꯂꯩꯇꯦ. ꯑꯗꯨꯅ ꯃꯇꯝꯁꯦ ꯐꯪꯕ ꯌꯥꯝ ꯋꯥꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯊꯣꯡꯕꯁꯦ ꯈꯔ ꯖꯟꯖꯥꯟꯁꯨ ꯑꯣꯏ. ꯑꯗꯨꯅ ꯈꯔ ꯋꯥꯏ. ꯉꯥꯒꯨꯝꯕ ꯊꯣꯡꯕ. ꯍꯧꯖꯤꯛ ꯑꯣꯛ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯑꯣꯛꯁꯦ ꯍꯧꯖꯤꯛ ꯂꯩꯐꯝꯁꯦ ꯐꯔꯛ ꯌꯥꯝ ꯇꯥꯕ. ꯑꯗꯨꯒꯤ ꯉꯥꯏꯔꯦ ꯑꯩ ꯅꯣꯡ ꯐꯖꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯀꯩꯅꯣ ꯇꯧꯔꯒ ꯑꯣꯛꯇꯤ ꯀꯩꯅꯣ ꯇꯧꯔꯒꯦ.